Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Manipur da lagliba numit mangani asida akanba nong churaba yai haina Indian Meteorological Department na hairi Yumsa rolgi matangda khananinabagi thauram ama ngasi Imphal West Jilagi haying khongbal de leba Laningthau sanamahi sanglenda pangthokle Lok Sabha Mikhalgi Taruk Suba Tangkagi Bot Haujik Santi Oina Thadanari Haujik Ngahaki Mamang Ayuk Pung 13 Phawbada Bot Thadabagi Chang Chada 15.3 Taruk Oiki Amasung Kha Koreagi Yechionda Pangthokliba Archery World Cup Stage 2 Compound Women Team Eventa Bharana Sanagi Takaman Laure Manipurda lagliba numit mangani asida akanba nong churaba yai haina Indian Meteorological Department na haire hayingdagi thasigi kunipan phawba rajyasigi mafam karada akak araw yawba akanba nonglei nungsit mayok naraba yai haying amadi thasigi kunipan yellow alert lauthokpaga loinana thasigi kuntaret na orange alert lauthokre haying rajyasigi mafam karada pungda kilometer nifudagina yankai phawba yangba nonglei nungsit silaba yai haire Thasigi kuntaretana pungda kilometer yankaidagina humpu phawba kanba akhak araw yawba nonglei nungsit mafam kayada mayoknaba yai amasung thasigi kunnipandana pungda kilometer kunthradagina nifu phawbagi changda nonglei nungsit mayoknaba yai IMD gi matungina nongju Bengal gi samudra khongbansing amadi yumthangnariba Bangladesh da hayeng akanba nonglei nungsit remal yoroklaba yai hairi amaromda leibagasi atai mafam singda lagliba numit Marini asida sabagi chang hengalakpa yai hairi mafam kayada sabagi chang Celsius degree nipu maridagi nipu nipan phawba yauraba yai phibam asigi yenglaga mafam sing asida red amasung orange alert lauthokre Yumsa rolgi matangda khananainabagi thauramama ngasi pangthokli thauramadu Civil Engineering Division Board ki meeting makada the Institute of Engineers India Manipur State Center na Laningthau sanamai temple board ka khusam naraga Imphal West Jilagi haying khongbal ufong yumpham da leiba Laningthau sanamai sanglenda pangthokle Scientific and Social Outlook on Yumsa rol haibe hiram da pangthokliba khananainaba aduda yumsa jingai da tawgadaba thaurang singi matang meite yumsa kanglo na jingbagi matang da akhak ahi singna wangangani ayuki thauramda Manipur University gi Vice Chancellor Professor Dr. Paunam Gunindro Laningthau sanamai temple board ki Vice President Vidyapati Sanjam Institution of Engineers India State Sales Center ki Chairman Loktongbam Swamikant Singh amasung Manipur Architects Forum ki President Aribam Joychandra Sharma sarukyaki Nungthil gi tharamda technical session ahum pangthokani masida akhang hai singna tongan behiram singi matangda wangangani masigi tungda open discussion amasu pangthokani Lisingani kunmanga gi oina climate change reporting gi matangda manga suba media fellow singa unaduna warisanabigi thauramama ngasi khongam patalaiba botanical garden da pangthokli thauramasi Rajya Sarkar gi environment amasung climate change directorate ki makhada state climate change cell Manipur na sinbani thauramasi da media amasung rajya sigi miyamna sakhanglaba environmentalist sing saruk yari thauramasi saruk yaraduna DM college ki retired professor Dr. K. H. Samungona hai Rajya City kokil na khongba asi mafam asigi oina apabanati haina launari mangna hai kokil asi asaba mafam da chaktabu uchekni masi Manipur gumbadadi kaya leite adubu haukiba matam khara asidadi aing asagi khal kairakpadagi kokil asi rajya sida chaktabu uchek oire masi aikhoi gidamaktadi haraunabagi wafam natte aikhoi na masigi damak chesu thaurang kaya lawba tangai fade Dengi laina lanthengna sahar leiriba asasingna chaurba thaudang launabagi matangda asasingbu bhap tahanbagi thauram ama ngarang iroi shembada leiba under primary health center da pangthokre haujik honglagliba enga sahasina maram oiduna kangna chikpadigi laina tilna kayarmu sandorokpa hantahanaba khongthang ama oina thaurang asi paikhalakpani thormaduda sahargi asasingbu kangi laina singdagi karamna ngakthokadagi habigi matangda sugaina take State Health Society National Vector Borne Control Program na sinba thauramadu sarukya Malaria Officer Dr. H.Priyo Sarukya ki
ताबिरिबा पावसी आकाशवाणी इम्फाल दगिनी लोकसभा मिखल की तरुक सुबह तांका की वोट हौजिक शांति ओइना थादनरी नुमिदां वाइरम पुंग तरुक फावबा वोट थादनगनी हौजिक हाकी ममांग अयुक पुंग 13 फावबदा वोट थादबगी चांग सादा 15.3 ओइखी हाइबा मतम असि फावबदा बिहारदा सादा 19.3 हरियाणादा 19.9 झारखंडा 19.9 सिनो जम्मू कश्मीरदा 19.1 उत्तर प्रदेशदा 19.3 वेस्ट बेंगोलदा 13.9 उड़ीसादा 19.3 सिनो अमसुंग दिल्लीदा 19.3 की चांगदा वोट थादनखरे तांकक असिदा पुनः लोकसभा सीट 59 की मिखल पांगथोकली तांकक असिदा बिहार की लोकसभा सीट 9 हरियाणा की सीट 10 झारखंड की 3 दिल्ली की 3 उड़ीसा की 3 उत्तर प्रदेश दा 13 वेस्ट बेंगोल दा 9 अमसुंग जम्मू कश्मीर की अमा यावरे तांकक असिदा मिरेप 940 लंबा थेंगरी बीजेपी की मकोक थोंबा लुचिंगबा धर्मेंद्र प्रधान मेनका गांधी मनोहर लाल खट्टर संबित पत्रा बंसुरी स्वराज अमसुंग मनोज तिवारी न चिंबा मिरेप ओइरे कांग्रेस की दीपेंद्र सिंह हुदा कुमारी सैलजा राज बबर अमसुंग कन्हैया कुमार यावरे समाजवादी पार्टी लुचिंगबा धर्मेंद्र यादव पीडीपी की मकोक महबूबा मुफ्ती सु तांकक असिदा मिखल थेंगरी मियोय कोटी 13 हेना तरुक सुबह तांकक की मिखल असिदा वोट थादनगनी तांकक असिगी दमक पोलिंग स्टेशन 1,13,000 हेना हांगदोकली मिखल नियम चुमना मसुंग अकियखंग लेतना पांगथोकनबा सिक्योरिटी की अकनबा सेक्सुअल थोरांग लखटले मरगसिदा ओडिशा विधानसभा केंद्र 92 की मिखल की वोट सु हौजिक थादनरी लोकसभा मिखल की 3 सुबह तांकक की वोट खोमबगी थबक कनखलकली राजनीति दलसिंगी मकोक तुंगबा लुचिंगबसिंगना तोंगान तोंगानबा लेबाकी मफमसिंगदा वोटरसिंगी पुंगनिंग चिंगसिनदुना मखोय की दलगिदमक वोट खोमले तांकगसिदा राज्य 3 अमसुंग यूनियन टेरिटरी अमा की लोकसभा केंद्र 53 मथंग थागी अमदा वोट थादनगनी प्रधानमंत्री अमसुंग बीजेपी की मकोक थोंगबा लुचिंगबा नरेंद्र मोदी ngasi बिहारदा नोंमगी खोंगचत चतुना पटना रोहतास अमसुंग बक्सर जिलादा मियामगी रैलीसिंगदा सरुक यागनी प्रधानमंत्री ना उत्तर प्रदेश अजु मिखलगा मरी लेना वांगांगनी अमरोमदा समाजवादी पार्टी की लुचिंगबा अखिलेश यादव की लोइनबी डिम्पल यादव अमसुंग कांग्रेस लुचिंगबी प्रियंका गांधी भद्रासु वाराणसी दा पांगथोकपा रोड शो सिंगदा सरुक यागनी खा कोरिया की येनचोन दा पांगथोकलिबा आर्चरी वर्ल्ड कप स्टेट 2 कंपाउंड वीमेन टीम इवेंट भारतना सनागी तकमान लौरे भारत की ज्योति सुरेखा भेनाम परनीत कौर अमसुंग अदिति स्वामी टर्की की माइथीब पीरमदुना सनागी तकमान असी लौरखिबनी कोलालमपुर चथरिबा मलेशिया मास्टर्स बैडमिंटन की नुपी की सिंगल सेमीफाइनल भारत की ओलंपिक मेडलिस्ट पीवी सिंधुगा थाईलैंड की वर्ल्ड नंबर 20 बुसानन ओंगबम रुंगफन थेंगरगनी पीवी सिंधुना क्वार्टर फाइनल चाइना की टॉप सीडेड हनयूबु माइथीब पीरमदुना सेमीफाइनल यौरखिबनी इंडियन प्रीमियर लीग क्रिकेट की फाइनल दा हयेंग सनराइजर्स हैदराबाद का कोलकाता नाइट राइडर्स का चेन्नई की एमए चिदंबरम स्टेडियम दा थेंगरगनी ngarang sanakiba anishuba qualifier match da Sunrisers Hyderabad na Rajasthan Royals bu run 63 ta maithiba piramki ningsingba yai ahanba qualifiers match da Kolkata Knight Riders na Sunrisers Hyderabad bu maithiba piramki bani sahi tara taret makhagi AIFU Youth League की फाइनल दा क्लासिक फुटबॉल एकेडमी चिंगमेरोंगा दिल्ली की सुदेप FC गा ngasi sanaragani मैच asi ngasi numidaang wenong pung 2 da गोवा की नगाउन पंचायत स्टेडियम दा सानगनी अरोइबदा मरोइबा पाव अमुखना मणिपुर लागलिबा नुमित 5 नि असिदा अकनबा नोंग चुरबा याय हाइना इंडियन मेट्रोलॉजिकल डिपार्टमेंट हाइरे युमसारोल की मतंगदा खनननबगी थौरममा ngasi इम्फाल वेस्ट जिला की हयिंखोंगबाल दे लेबा लाइनिंग थौसनामई संगलेन दा पांगथोकली लोकसभा मिखल की 3 सुबह तांक की भोट हौजिक शांति ओइना थादनरी हौजिक नेहाकी ममांग अयुक पुंग 13 फावबदा भोट थादबगी चांग सादा 15.3 ओइकी अमसोंग खा कोरिया की येनचोन द पांगथोकलेबा आर्चरी वर्ल्ड कप स्टेट 2 कंपाउंड वुमेन टीम इवेंट भारतना सनागी तकमान लौरे पाउलोइजरे